Anouba Criminal law hit and run the chenabasing Chahi tara faoba jailda thamba yai. Handakta nongna parliamenta enact tawkiba Anouba penal law Bhartiya naye sanhit asina leibak asida thokliba accident ka mari leinaba hit and run case ta chawna case asibu thengnanaba mating panglagani haina law gi expert singna phungdorakli. Expert singi matung ina leibak asida hit and run case ta yamdrabada miyoi lising yangkai Chahi khudingi sihan kibaga loinana Manipur state asida su hairiba hit and run case asida si kiba missing Chahi khudingi hengalaktuna haukiba Chahi khara asida Chahi amada miyoi yangkai dagi humpu sihan kray. Maramasina hengalakliba misimina asigi yenglaga Anouba Criminal law Bhartiya naye sanhit asina thaudok singda chenariba accused singi mathakta fine ga loinana Chahi tara faoba jail thambaki provision hapkibaga loinana Bharat amasung masigi state singda hit and run gi thaudok sing hantanabagi damak Union Home Minister Amit Shah na Parliament ki House animakta new penal law asi pukhatuna pass tahon kibasina asoba miyoi khunai singbu hit and run case tagi kanba ngamnabagi maikai yatpani haina law expert singna comment pinarakli.